Akisbani Imphal Nolini Devi na pau pajari ahanbada madu iba pau Malim gi hepatitis numit ngasi pangthokli awang numpok domdam gi mafam kaya ta ngasi nong kana chugani haina med bipak na haidi sangsat ki nongju mipam ngasi numit yung pau pa yeithokre amishung ISRO gi chairman Dr. B Narayanan na haidi ISRO na thasagi kuntrata GSLV S16 rocket ki matengna NASA ISRO synthetic aperture radar satellite tagalagani Malim gi hepatitis numit ngasi pangthokli kumchi sahi gi hiramna let us break it down haibasini National Viral Hepatitis Control Program State Health Society National Health Mission Manipur amasung Directorate of Health Services Manipur na sinduna Rajya thaki thauram palan Hotel Imphal da pangthokli Thauram to the Health Services ki Director Dr. Chanbo Golmai, State Mission Director National Health Mission Manipur Dr. M. Dinesh Singh, Family Welfare Services ki Director Dr. N. Hemanta Kumar na chingba Sharuk Yadi. Thauram ki saruk ama oina World Hepatitis Day ka mari leinaba khungchet ama Health Services ki Director na lamthaki. World Hepatitis Day ki thauram Community Network for Apartment na RIMS ki Department of Psychiatry ka puna sinduna numit asi RIMS sa pangthokli. Miyam amasung pambi singa samna hanba lamlaki sa usek yokatuna thambada digital innovation ki thaudang sing thidok pai behiramda World Nature Conservation Day disingani kunmanga ngasi pangthokli Mahausa ki khal amasung mahausa ki pothok sing ngak senduna thamna bahonabada miyam bu hena khanganaba pandamda tharumasi pangthokpani Nimit asiga mari leinana hanagi forest amasung environment mantri thongam bisoji na umang turel lamlaki sa usek amadi thawai panba jiba singda afaba makal ki nuksit phanghanduna sor holaliba asibo punna ngak senaba amata oina wasak lominarachi mangna hai pradhan mantri Narendra Modi ki lijing makhada sustainable growth amasung akoibagi khal sang manana thamba haibasi pandam amanate masidi lengak sasangi saruk amani Manipura Security Force na miyamdagi namduna sel khabada chenabani haiba tongan ba lalhublup singi miyoi manga amasung yungang lalon ba miyo ani phare Manipur Police ki pauna hai akaknaba paw ama phangbadagi Security Force ki kangbo amana KCP Manipur Phingang Lanmi ki miyoi ama Imphal Jila ki ising thenbi maphandagi ngarang phaki miyoi asi miyamdagi namduna sel khabada chenabani haidi Security Force na tiyungbagi thabak sathabada KYKL Sorepagi miyoi ama Thawbal Jila ki tenta khunau bazar area tagi phare miyoi asi Thawbal Jila ki mafam kaya ta miyamdagi namduna sel khaiba amadi mi phabna singba thodok singda chenaba miyoi ni Awang nungpuk lamdam gi mafam kaya ta ngasi nong kana chugani haina med bibak na haidi Manipur da haukiba matam khara asida nong chubadagi sabagi awaba mayok naramba adu khara makai sapade adumoinamak nong chuba asina maram oituna akutba mafam kaya ising thumjille India Meteorological Center Imphal gi pau matung ina ngasi nong khwaidagi sukhiba mafam asi Thawbal Jila ki Lilongdani Lilongda Labor Station da record tawbagi matung ina mafam asida ngasi ayuk nong chukhibagi sang asi millimeter sino 9.5 Imphal West ki lamsang amasung Imphal East ki Sainik School da millimeter sino 9 gi sang da nong chukhi Imphal Airport da millimeter sino 9.8 gi sang da nong chukhi Bihar ki kunung Patna da nong kahena chubadagi mafam kaya ising thumjin khre Patna da leba dak banglo crossing da ngasi ayu angan bedagi hauna nong kahena chubadagi ising thumjin khibani Marak asida haukiba pung kunmari asida Gujarat da nong kahena chubadagi mafam kaya ising thumjin tuna miyam gi mahausa gi punsida chauna apan bithokle Mukhyamantri Bhupendra Patel na State Emergency Control Center Gandhinagar da mifam pangthoktuna haujik oriba phibam gi matang da khanakre Rajasthan ki mafam karada nong kahena chuba amadi red alert lauthokliba adugi yenglaga school chuti thadokre tabi papawasi Akasbani Imphal dakini Sangsat ki nongju mipam hek phamba haubaga wahang pakhum ki matamda birodi dol singna sarang na bathokpudagi Lok Sabha amasung Rajya Sabha ki mipam ngasi numit ungba phawba yeithokre
Lok Sabha Adyaksha Om Birlana Wahang Paukhumgi Matam Sathanaba amasung Sabhagi Satna Kanglon Ngakna Chetnaba Bidodi Dolsingda Khanganki Adumoinamak Bidodi Dolsingna Sarangnaba Thokpadagi Sabhagi Mipam Numit Yungpa Phawba Yaithokibani Numit Yungpa Matungda Pahalgam Terror Attack amasung Operation Sindurgi Matangda Khanaraba Yai Rajya Sabha Operation Sindurgi Matangda Khananenaba Mipam Hayang Pangthokpani Lok Sabha ngasi the readjustment of representation of scheduled tribes in assembly constituencies of the state of Goa Bill 2023 puthokduna khanaraba matung pass tawnaba honagani ISRO ki chairman Dr. B. Narayanan Nahari, ISRO na thasaki kuntrada GSLV-S16 rocket ki matyangna NASA ISRO synthetic aperture radar satellite thagalagani mangnahai Gaganyaan mission ki mangoinana mi yaudaba mission ahumlak satkani. Kendra ki Science Samsung Technology Mantri Dr. Jitendra Singh Nahai satellite asi thagatpana ISRO na atay lebak singa kusamnaraga satellite thagatpagi thabak thauram hena kumang chawsil halakani. Mangnahai satellite asi Sri Harikotadagi tha asigi kunthada thagatkani kilogram lisingani chahum marputarani thoi lumba satellite asina prithvi ki apunba lebaki seruk amasung ungi seruk ki photo sing numitarani thoi ni khudingi tharakani Hidak nintina kaptho hubana COVID-19 na maram oiduna sigadaba mi lakun lising yang kai hena kanbangam hubani. Italy taleba Catholic University of the Sacred Heart na thijinbagi matung ina COVID-19 kamari lainana vaccine dose lising mga samri kapliba khudingi miyoi amagi punsi laina asidagi kanbangam mi. Thijinba adugi matung ina laina asidagi hinghauba miyoi singi sada marphuni thoidi mangjauna na virus asigi namak hidak kaphobadagani. Masiki mathakta Omicron parrot manungda kankiba apunba mesingi sangasi sada yangkai tare ni. Sahi humpu amasuk masigi mathakta leiba miyoi singi sada marpu tarati leina asidagi kanbang amahui. Tijin batuki matung ina COVID ki hidak kaphobana malim ki oina sahi amada miyoi koti ama lak nipunipan kanbang amahui. Uttarakhand ki Haridwar da laiba Mansa Devi Mandir da laikurumba lakpasing na sinabada siba migi masing nipan chukre. Miyoi kaya amana asopan nangle ngarang Haridwar da leiba mandir asida lai kurumpa lakpa miyoi singna siritha kakhana bahona ringaida maina singbagi thokdok sing thokle haiba tonga sandorok patagi miyai mapaina tuna chena bahona bada nesin nabagi thokdo odu thokibani Haridwar ki SSP na hai miyoi kuntha mari hospital da pukat ki madugi manungda miyoi taruk laikhidabani thokdo atubu magistral inquiry tongnaba Uttarakhand ki Mukhyamantri Pushkar Singh Dhami na khangan khre Madugi report numit tara mangadi ki manungda pikhat kadabani hairi Mukhyamantri na thaudo aduda laikhidraba singki imungda lupa lakh ani ani amasung asokpa singdana lupa lising yankai piragani haina lauthokre Haridwar Medical Hospital ki Superintendent High Hospital asira asokpa nipu pukhalaki madugi manungda asokpa tara mari amadi Rishikesh da leiba AIMS Hospital da refer tokre Mina sinabagi thaudo adubu Rashtrapati Draupadi Murmuna tamoi sokna nungaitaba phongdorakli. Amaromda Uttar Pradesh laiba Ausaneswar Mahadev Mandir da ngasi ayu anganbada mina sinabagi thaudokta miyo ani sire kaya amana asopan nangle zinga amada electric wire ta selakpadagi miyamna electric wire adu thienglubadagi thaudo adu thokibani hairi Thailand amasung Cambodia gi losingbasing asi Malaysia da unatuna ngamkhai gi matangda sayetnaribasing loisennaba honagadawri Malim gi khwaidagi liba ahum suba amasung Asia gi khwaidagi liraba football tournament jama kuntha mari suba Durand Cup ki Kokrazar Lake ki ngarang sanaki ba ahanba match da Indo-Tibetan Border Police football team na Assam Morning Star FC bo panjal ani amada thoiki Kokrazar te sanagadaba group D ki kanglupta Punjab FC Assam Karbi Anglong Morning Star FC Bodoland FC amasung Indo-Tibetan Border Police football team yauri Group B ki match ngasidagi Kolkata ta hauragani ahanba match da Mohammedan Sporting Club ka Diamond Harbour FC ka Kishore Bharti Krirangan Stadium da sanagani adoibita madoiba pau amukhanna Malim gi hepatitis numit ngasi pangthokli Awang numpuk lamdamgi mapam kaya ngasi nongkana chugani haina med bipakna hairi sangsat ki nongjo mipam ngasi numit yungba pauba yeithokre Amishung ISRO gi chairman Dr. B. Narayanan hairi ISRO na tha sigi kuntrata GSLV S16 rocket ki matyangna NASA ISRO synthetic aperture radar satellite thagalagani
ꯄꯥꯎ ꯂꯣꯏꯖꯔꯦ